Nahan Delhi dagi Srinagar paiba Indigo Flight amati yam chawba trouble ama thokre amasung Indigo Flight ase masi accident oibadagi siba napa adugumba chawba thodok mo oibadagi masi hingkhre haidi Delhi dagi ti masi clearly amati atia sengi karibata problem laiti haiduna air traffic control na makoi ase thakre chalo haiduna adugi matungda Srinagar se yosin khraga masida angakba phagna weather condition ase phatam tabi no asida hojiki Indigo Flight ase leisin nakibani haidi Masida tongba total passenger ki masing 277 ni amasung makhoi gi mitmak na punsi asi wera pore ngasi de koi loir kador pore high condition paw ko yona kre panic wera tuna maki mapu laisol ning na tuna na satiba condition am oi kre haidi masig matung da high plane ase nong lei marakta laisin to lai kidana Indigo Flight ki mamang ki saruk ase ho kre haidi aduk ki matik satiba nong Sydney ho dun chat ki aduk ki matung da pilot ase na yam na hai singba ka loina na emergency landing to ki flight rase pung mari makai dwai di ready orega pung manga ki twai pai ki bani amasung pathan ko phakau si kari mata santi da peace da cha don thak to na mati Indigo Flight ki marung da madu makoi ki cha thak na ye don ko to ama pura bak chat ngai cherek asida haki matung ta makoi ki flight assistance nupi ama masida announce to pani hai mati na koi pura maka seat belt ama si laksilu maram di air turbulence amarka koi mayok na wipibam da leire sini adugi matung ta aeroplane ase haki weniti roller coaster gumna koilai leituna amuk mathak taki amuk tang down the puthakiba adugi plane ase koilai leituna nikai dona hi hirak pagi phibam da koilai leituna tawdo adugi saktam do oikre sini masigi manungga togi ba bising asigi punsida aduk matik kiba aduki matik sathiba aduku moments oikidri sini aduga madugi cherak dagi hingduna lakparisu arai bani amasung haiba Indigo gi flight paiba adugu pilot adu taseng award tepini emergency landing pirak bani haiba nong sit ase masi chumnagi lakpa nong leise tira te basidi koi turbulence yaupa koilai lereka silakpa adugumba type ki nongsit amaki barakta changluraga matigi hingduna thorakki bani hairi even khanduri yo Indigo Flight amaki maki body asu sam strong ni adugumba turbulence da thengna bata gumba adugumba condition da su hodana ba ama ma hairi pone adupu madugi mapam do horaga manung da su isi changkhirabagani madugi condition da hingduna lakhi baka hairi sa masi arai bo pham nate masini hoji yam kanna naina bagi mata ma oirise Madudi yawa passenger amana liba wafam da asum da hai madudi masuki turbulence changro matung da plane ase khudak da down da chakre yamna down da kum thakre adugi matung da makhoi punamak na khalli sini madudi makhoi gi oina masi last flight oigani aduga plane ase leibak ta taraga masi kai khragani crash oikragani amsang akhoi punamak ki punsi ngasin roira poire haina khalli sini adugi matung da passenger sikti lawnei khongnei magi lining la chol masi da loop naki adugi matung da khanghau da plane ase amuk phukatuna paikhalakpani asugi matungda amuk right dom the chepi amuk left dom the chepi asugi matungda amuk nombane haibane tawi aduga makoina khirki plane gi window sing the yeng matam chida nonggi nonglik amadi ising chentari adugi matungda flight manungda su ising ase nongli flight manungda su nonglik amati nonggi ising ase changsilak lesini masidi ma unara famde flight adu leak oikra matungda changlak pani masi am sathiba Indigo gi life ta mo oiramgani Hariba turbulence natraga nongsit ki timing ase around 6 minute muk chathagi sini 6 minute arke sangkhraw tamamni adugi matungda makhoi na khali sini mauti makhoi Srinagar chalroi aduga atopo phomta amuk handana lakani haiduna adupu pilot asina Srinagar de landing tawhan kisini masini yamna pilot ki haising ba handak ut khrise adugi matungda hojik yamna kanna charcha da tawnari sina Indigo Flight ki hauki ba chahi kharasida asugumba trouble kaya tang una khre sini hairiba masi karamaina tawribro Indigo ta makoi ki safety of the security ki measure asi am laitabra masing question kya tawni masida yam interesting oiba phama Pakistan ga related wafama hairi masi kaino hai matam da flight ase 36000 feet pathakta pairi ge tanja da masi turbulence thengdar ko matam sida masi makoina pilot asida Indian Air Force ta masi contact tor e maduti aikoi flight ase Srinagar ni tana masi Pakistan ge am nang adra mafam ni aduna aikoi oirom da amtang thaido kan chapagi masi aya palai pra masida sena na hairaki wat ya desini adugi matung da emergency landing to bi ate aituna koi si Lahore ATC da koi contact to isini ma ti emergency landing to te yatre dum condition de laikre haiduna adupu Pakistan na masi arak tesini masini Pakistan ki mafam yam kana nai isa Pakistan ji kari giro phadri se
ꯃꯈꯣꯏꯅ ꯃꯁꯤ ꯂꯦꯟꯗꯤꯡ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯔꯗꯤ ꯋꯥꯔꯣꯏꯈꯤꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯇꯧꯍꯟꯐꯝꯗꯤ ꯊꯣꯛꯏꯗꯅ ꯃꯁꯤꯗ ꯄꯥꯕ꯭ꯂꯤꯛ ꯇꯣꯡꯉꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯃꯁꯤꯒꯤꯁꯤ ꯌꯥꯔꯛꯇꯦ ꯁꯤꯅꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯨꯡꯁꯤꯗ ꯌꯥꯝꯅ ꯊꯤꯅꯈ꯭ꯔꯦ ꯃꯨꯅꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯁꯤ ꯂꯦꯟꯗꯤꯡ ꯇꯧꯍꯟꯕ ꯌꯥꯈꯤꯗꯦ ꯁꯤ ꯃꯈꯣꯏꯅ ꯀꯔꯤ ꯈꯜꯂꯨꯕ ꯀꯅꯥꯅ ꯈꯜꯂꯤ ꯋꯥꯈꯜꯗꯤ ꯃꯑꯣꯡꯅꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯤ ꯃꯗꯨꯗꯤ ꯄꯥꯁꯦꯟꯖꯔ ꯄ꯭ꯂꯦꯟ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯀꯔꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯔꯛꯇꯦ ꯁꯤꯅꯤ ꯃꯁꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯁꯣ ꯆꯥꯎꯔꯕ ꯗꯤꯁꯇꯔꯕꯦꯟꯁ ꯆꯥꯎꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯒꯤ ꯍꯤꯡꯗꯨꯅ ꯂꯥꯛꯈꯤꯕ ꯃꯗꯨ ꯇꯣꯡꯕ ꯃꯤꯁꯤꯡꯗꯨꯅ ꯐ꯭ꯂꯥꯏꯠ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯣꯡꯅꯤꯡꯂꯣꯏ ꯑꯗꯨꯒꯨꯝꯕ ꯀꯟꯗꯤꯁꯟꯗ ꯃꯈꯣꯏꯁꯨ ꯅꯥꯔꯛꯈ꯭ꯔꯦ ꯀꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯃꯦꯟꯁꯟ ꯇꯧꯕꯅꯤ